ꯃꯌꯥꯝ ꯁꯣꯝꯅꯥꯀꯟꯗ ꯎꯔꯤꯕꯁꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯒꯤ 1965 ꯑꯗꯨꯋꯥꯏꯗ ꯍꯅꯨꯃꯥꯟꯒꯤ ꯒꯗꯥ ꯑꯅꯤ ꯆꯤꯡꯅꯕ ꯃꯆꯩ ꯑꯃ ꯐꯪꯉꯦꯅ ꯃꯌꯥꯝ ꯇꯧꯈꯤꯕꯗꯣ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯤꯀꯣ ꯃꯌꯥꯝ ꯍꯥꯐ ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥ ꯃꯦꯟꯃꯥꯔ ꯇꯥꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯣꯏꯌꯦꯗ ꯇꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯃꯔꯨꯝ ꯆꯤꯡꯒꯤ ꯀꯩꯅꯣ ꯑꯃ ꯃꯔꯨꯝ ꯑꯁꯤꯒꯤ ꯆꯤꯡꯁꯤ ꯑꯁꯤꯗ ꯎꯔꯤꯕ ꯆꯤꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯃꯥꯔ ꯇꯥꯔꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯌꯧꯁꯤꯜꯂꯦ ꯁꯤꯗꯒꯤ ꯑꯣꯡꯂꯤ 1.5 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯆꯠꯈꯤꯅꯤ ꯃꯌꯥꯝ ꯁꯤ ꯃꯇꯦꯛꯁꯤ ꯂꯝꯕꯤꯁꯤ ꯀꯅꯥ ꯁꯦꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯣ ꯀꯅꯥ ꯀꯃꯥꯏꯅ ꯊꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯣ ꯋꯥꯡꯋꯦꯔꯦꯟꯁꯤ ꯇꯝꯗ ꯎꯗ꯭ꯔꯦ ꯆꯤꯡꯗ ꯈꯪꯗꯦ ꯆꯤꯡꯗ ꯍꯣꯡꯉ ꯖꯥꯠꯂꯥ ꯃꯗꯨ ꯅꯠꯇ꯭ꯔꯣ hanggang ayugi longkongdo sang aduni dana aina nang handakti nasak na sa ude na khali nang di handakti hek pakthara boy longpakta na handakti phokjokchi phaja lage khalle ha nate tata aina haijabadi hanagi longkongdo ma sindokpiro anauba ma sindokpiro hanagi longkongdo di napina kusang haijabadi tata sum lakpana hojik liwa khulen yore asidani ma'am samu thom doise ma'am akoisu hojik fake id haiba tare ama pairaga koi adum thaujaragi ai sa mangwari ke ko ma'am Cây sàn ở đây chứ mayam lamui ai bdu ase lei re mayam ahoina hojik changi si Myanmar manung oi doini ko Burma dagi ahogi kaino taba kabo tampak taba aduda fauba lambi highway masa adu oi doiba oi pam mama lai ramme